Hello everyone, I am on my channel. I am doing video se kuire boko haftaba. Ngasi di kaptaba yade wakan jakara fresh oina ba haidana ai ngasi di video hekta kaptho. Aduna isasu yamna nungaitaba kaigino khangde handang marak se wakan ju nungaitaba isasu nungaitaba. Diwa ma hapage aina ina dum wakan jakhallaga nambani boko. Tumugulak patangai aduga ifong panung loisalaga isa se nungaita na fong panung kasi loisalini mai mit kasi koi yeng ba yadre handa kharani se thibada kon isa nungaita bajina sak mai kasi loi thijal haba icha launa na thabakti sudaba yade aduna thabakti dum jara mathauni nagera naroigera dum thabak sidi suba tae aduna sujalle khoi macha se tumugalakpuga megi chage ngasidi aduna megi chage habduga inakta ngaita la haiba ina video mamangda hayo macha pija doini mamana na hada megi ga inakta puraga laktoni unko adum ya magi channel se nupina ayamba yengbagi ai nupigi oiba problem sing khoi mimang thokna haiba ngamdaba problem amadi khoi doctor da kai da phauda se tawbada ikai ba pokpa adu nupigi di yam leina ko adu sing do phana bagi damakta ikai ki thadoga ai wam tang haijaram ge ko myam yam khang hayena hairaka drain su khale do ai yam khang haina budi haijaba nate akhoi nupi se anaba na mapung oiraga lei ko anaba myam ama lei adu punamak tagi khwai dagi chawba anaba oiraga di vagina loose oirakpa amadi rasas oirakpa mafam duga aduga infection oirakpa na maram oiraga asi doctor da khudak ta chalaga su haiba ngamdaba ikai bagum pokpa akchang da myam nupi da thingnei dana ko adu sing do fana bagi damakta everteen Yonilife Revitalizing Intimate Gel aina asigi gel se putho asigi gel se taiba matam da khoi da chingningai leite maram di se 100% natural ingredients na semakpa pot oidoine baby delivery tawba loiraga su khoi vagina se loose oibagi problem yama leidana ko adu sing du su sigi hidak se sinaraga pharakpa ngamgani gi dryness oiba itching oiba adu sing do phalakani moisturize oilakani aduga sensitive oiba skin oiraga su adum si se kana bane mafam do elasticity oigibodo adu su du mana restore torakpa ngame magi muscles ngai do loina khoigi chingjallaga phalakpa ngame bako mana chauna lae manungda magi gel du yaudoi asigi manungda nasana dum paraga sinanabagi che macham so adum hapire e asina dungai mamangda khoina khangjengadaba haibu makuto phajana handok pirani aduga intimate ki mafam dusu phajana wash to thoni water na adu mafam da khoi nangna nasana comfortable oiba mafam amada phajana phammoga circular motion da teidoini buko aduga stay tawna thamdoini until magi gel se fully absorb tawdri fawba ado nongmada Yonilife Revitalizing Intimate Gel se twice nongmada anirak sizinabio aduga kanabado khangdoini bako yangna ado si se for external use only oidoine loinana any skin type ta su yai aduga hakachabi leiramba hana dagi leibasingdo ado si sinara kanda su adum pharakpa ngambane ko isak imai chi jam sathina thijali se kamai do nong ni kamatam do wakhan nungai raktoiba kamatam da phajana as wakhan khan bado waida ado myam na ko aina hoji utpa product to pambi ba taraga di dum noina season ning ba taraga su ko ai description da link hapchara ba madi noina dum check out to son bu yare dum link to ko changa gane dum lening su leiba yare product se amuk pu logradi matam sang na chatkani khaji season adoina yamna henjana su taido natabani na ne ko ado gel se aina hanjana check tawrabani buko mai pump se melaga kamai to e khole magi machusina kamai tawba masada tairaga namu kamai tawba haina khuda mu tai phebak ta mu tai taraga khoigi yamna mon lauraga khoigi mamai gi cream gi moisturize oibodo adumaina oye teng ka lawe bako taiba matamda ado sina matamda nungai gani ana khale do myam dum pamaga su kai description da link hapcharamage myam chalaga dum check out to sallo